Praise the Lord. Ahanba muktada yengbiriba amasung tabiriba chilinausing icheichel ima pabungsing mayam pumnimakpo dayanan laisramna kanbiba mapu Prabhu Jisu Kristagi sengthoireba minglenda yaifa mongol pizaba galoinana ikai khumnajari mayam mamangda anda kharanigi mamangda aina video amakak aina semjekibani ishorna igi thamoida phongdok pirakpadagi ingonda phaujarakpadagi aina semjekibani madudi hosiki matamsida ujaba matamda Christian hairaga mi hatpa mi halakpa adugagidi akogi minung mi hatpadasu amuk minungsi khangaktaba adugagidi akogi michamsu mara lajadaba mina chingbasu dum hatorakpa matamda kanagumba amana ingonda hangbirakhi madudi Christian hairaga Jisudi cross da pangtingduna shiki hairaga amuksu hingatki haiba ado ma thajabasingna mi hatpa mara laitaba mi hatpa yabra haiduna aina Christian oiraga mi hatpa yabra haiduna kanbiba mapugi YouTube channel da aina semjaba matamda comment kay ama lae amko comment sing se ayambadi ishorbu thagatpagi comment ngata lae adubu comment khara di akoina halakhiba wahida lan manung nina mi hatpa yai aduga aingonda ngangbirakhibasu yawi madudi Old Testament pau haina Old Testament pau nang Old Testament do Bible do phasana pa kho ka haina su hairakiba yawi comment kaya amani mayam ado ngasi ingonda phaujarakpa wahi khakdang maruina Holy Bible dagi nei amuksu phongdokserake mamangi dugi makha oirakpa oina aduga aina mayamda haijaningibadi aina mamangda pathoksakribadu Holy Bible gi wahini amasung Jisu Kristana sargagi phambal thadoktuna taibang panbada lakpiraba matungi sakhi ngaktani amasung hairiba Bible gi wahi pathokpa matamda takthokpa matamda Christian oina mekoina Bible gi wahida mekoina sauningba adum phongdorei adubu aina haijabadudi sauhnabagi natte aidi kana sunachade adubu ipagi wahi se Holy Bible gi wahi si amna artha leiba adugumba wahi oibagi maramna aina phongdoksabani ngasisu ai Bible gi verse khara mayamda thamsige ekoi taminasi amasung yariba makhai ekoi ingthanabagi amasung ishorgi achumbado phangnabagi ekoi hotnaminasi mioi kharana aingonda haibiraki madudi Old Testament pau Old Testament gi matamda lan taunaba matamda ishorna mekhoibu ishorbu ningjabasing mekhoiga loinaduna mekhoina lan mai pakanki haiduna haibiraki adugagidi kenogi matang nina lan nina mi hatpa yai lan dadi mi hatlu haina su hai kaina ishorgi wahi Jisu Kristagi wahi se haibadi mekhoina Bible paba matamda Old Testament aliba walipnabada hana mamangagi matamda ibungo Jisu Kristana taibang panbada lakpidringai kanbiu mapuna taibang panbada lakpidringai mamangda lan taunarambadugi matangda adum paraga leiba amasung mi hatpa yai haduna hairakpase mekhoida aina haijaningi Jisu Krista mahak ase madi kanbiu mapuni mahakna taibang panbada pokpa matamda sargadutna hai madudi ngasi Dayut ki saharda miyoibane khogidamak kanbiba mapu pokle mahakdi ibungo Kristani ngasi Dayut ki saharda ne khogidamakta mi hatoknaba mapu pokle haidabani kanbiba mapu pokle aduga adom khangbibra adom engondagidi Christian oiba hanbiramgani adubu aina Christian oijarakhiba aina Jisu khangjarakhiba gumna adom khangbiramloi o khongaga kappaga shirani haiduna imagi makhong pairaga yengba amata ngamamdraga chatpa ngamamdraba matungda aina pastor phuraga pastor duna igi damakta kapirakpa matamdagidi short haijaba matamdagidi Jisu gi nungsiba khangkibani maram aduna aina thona fana aina haidoksabani adom khangbibra Jisu Kristana leiringagi matamda mahakna magi seboksing magi seboksing gi makhong hamdokpiki adom khangbibra mase Bible da yaubani Bible gi wahini Jisu Kristana magi seboksing gi makhong hamdokpiki amasung seboksingi makhong hamdurakpa matamda kainona haiki Peter na haiki madudi guru nangna aingonda hamdokpigano aidi nahakna igi khong hamdokpase aigi tikchade adubu Jisu Kristana kari hai mase aingonda tawhalu maramdi aina tawribase nekhoina su asumna tawraknabagini haiduna maramaduna Jisu Kristagi seboksingi maraktagi Thomas haiba sebokto mak India da South Kerala da laktuna India da Christianity sendokibani haiba Thomas mahakna mi halamra hate aroibada mahak shikiba mahak aroibada mahak si hatkibani aduga Jisu Kristagi tunginbasing
Jisu Kristagi tunginbasing pumnamak Jisu Kristagi achumbagidamakta shikiba ngaktani aroiba matamda shikiba haiba yade mikoi akhoi Jisu Kristagi minglenda thawai phawa pamuba leitana mikoi aran khubam phangkiba ngaktani haiba Jisu Krista thajaraga aina mi hatpa yabra yadabra haibagi matangda Jisugi ngasi Christian haibase Christian haiduna haibase Antiochia da Christian kaukibani adom sui khadom khangbiu Antiochia da ihan hana Christian kauki Jisu Kristagi tunginbasingbu Christian kauki aduga haiba mingthona se chaibaga loina na thonkiba mamingni Jisu Krista na aidi Christianity dharma sandokpa lae haina haikide adubu Jisu na haibadi aidi wain yathangda leiba wain yathang adu aina manghanba lakpa nati adubu thunghanba lakpani haibani masikak ai thamjage Jisu Kristagi tunginba taragadi Jisu Krista kanano haibadu khangbiro Old Testament gi matamda before Christ Jisu Krista laktingi matamda mi hatnaba do aikoina hojiksu adudum yengaga adugi dudi hanagi matamda hanagi wari ni story ni matamduga Jisu Krista lakhidriba Jisu Krista laaba matungda magi wahi ado aduni mamangda ina haidok sakibado Jisuna nungsiu kokpiu chanbiu haibado migi manangi na khajai da kupanga tharagadi khajai ama onselu haiba adugi Jisugi wahi haijaba matamda punamakna budi natte kharana akoigi ishorgi wahi da phajana khangdaba aduga ishor kanano su phajana khangdaba aigi ipana ipuna oirambani haina dum oiraga leibasingna lan gi bible gi verse paraga Old Testament gi paraga mi hatpa yai haiduna hairakibado adom nakoi tabiu aina haibasidadi nekoina comment myam halakhiba yai adubu haiba mapu mahakna Jisu Kristana wayen bagi matamda lakpa matamdadi Old Testament da mi hatlu waina hain hairaga yaroi maramdi Jisuna hairakani aina tebang panbada laaba matungda aina haikiba wahai nekoina tabra matamduga khumbam khangoi amasung hairiba heldo ado kanagino minungsi khangdabasing nungsi haitabasing kokpi haitabasing ni haidunadi Bible na takbibani mayam aina hoji phamjaribasi ekhoi pukri mapandani akhoi gi dukan dugadi yamna langi aduga si bazar numisu oi aduga labuk siga su akhoi yam nungsa sai aduna pukri manakta oina mapanda oina aina phongdoksabani mayam ai phongdorakhigani ipana ingonda phahon biba mayam ama lei ai soidina hairakigani adubu aina haijaribasi achumba mapugi khonjel taba sing khara yawi maikhoi pukning hongani amasung maikhoi na pukning hongba maikhoi gi paptagi pukning hongba papki wakhandagi pukning hongbado honganabagi damakta amasung mayamna ngasi taibang malemda Christian haiba khwaidagi peaceful religion ne hainariba Christian sigi khoigi maming se yamna lanna chatkigado wa malaire maram asina su ishorna phongdok pibani agachari mayam ai Holy Bible dagi ishorgi wahai amakak pathokserake Matthew gi chapter 5 ki verse 43 dagi horaga 48 phawa se pathokserake masi hai ki bani khoina tare nahaki yumlon nababu nungsigadabani aduga nahaki yengthibabu yeknababu yengthiu adubu aina di nekhoi da hairi nekhoi gi yeknabasingbu nungsiu nekhoi bu sirap tawba sing adubu bolpiu nekhoi bu yengthiba singda afaba tawbiu aduga nekhoi bu namduna sijinariba amasung ot neiba singi damak haijabiu masi nekhoina sargada leiba nekhoi gi napa gi macha sing oinabani maramdi mahakna phattaba mi sing amasung afaba mi singi mathakta numit thogali aduga dharma chenba amasung dharma chendaba singi mathakta nong chuhalli maramdi nekhoi bu nungsiba singbu nekhoina nungsirabadi nekhoi gi kari mana leibage khasana thauba sing makna su adum tawba natra nekhoina nachina naw sing tabu khuram jarabadi atei singdagi nekhoina kari amuk hera tawribage khasana thauba sing makna su adum tawba natra maramaduna nekhoi gi sargada leiba napana mapung fabagumna nekhoi su mapung faba oyo amen ingbiu ko haiba wahisi Holy Bible gi wahini yengbiu masi hai ki bane khoina tare nahaki yumlo nababu nungsigadabani aduga nahaki yengthibabu yengthiu Old Testament matamda hai ki yengbiu ko munatabiu Christian oiraga mi hatpa yai Christian oiraga lani na mi hatpa yai haina haibasing adum tabiu munna aigi wahai natte Jisu Krista gi wahini haiba wahai asina adum wayen gani Jisu Krista na hai aibu thajadaba mahaki wayen mapu amalei aduga aibu thaji aduna hairibasing nekhoibu ahanbada wayen gadoribani adom tabiu Bible na hai shaw adubu pap tagunu haiduna shaw adubu pap tagunu nekhoina shawring da numit tahanganu diabol da su khudong saba piganu
ꯑꯁꯥꯎꯕ ꯍꯥꯏꯕꯁꯤ ꯃꯤ ꯄꯨꯝꯅꯃꯛꯇ ꯂꯥꯛꯏ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯒꯤ ꯐꯥꯗꯕ ꯉꯝꯗꯕꯒꯤ ꯑꯁꯥꯎꯕ ꯀꯅꯥꯒꯨꯝꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃꯅ ꯑꯣꯏꯔꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨꯅ ꯁꯩꯇꯥꯟꯅ ꯑꯣꯛꯈ꯭ꯔꯒ ꯃꯥꯅ ꯃꯤ ꯍꯥꯠꯍꯟꯒꯅꯤ, ꯃꯥꯅ ꯃꯤꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯥꯡꯍꯟꯒꯅꯤ, ꯃꯤꯒꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝ ꯃꯥꯡꯍꯟꯒꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯐꯠꯇꯕ ꯉꯥꯛꯇ ꯇꯧꯔꯛꯀꯅꯤ, ꯃꯔꯝꯗꯤ ꯃꯥꯅ ꯁꯥꯎꯔꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯗꯤꯌꯥꯕꯣꯜꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯈꯤꯕꯒꯤ ꯃꯔꯝꯅ ꯕꯥꯏꯕꯜꯅꯗꯤ ꯍꯥꯏ ꯁꯥꯎ ꯑꯗꯨꯕꯨ ꯄꯥꯞ ꯇꯧꯒꯅꯨ, ꯅꯈꯣꯏꯅ ꯁꯥꯎꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯍꯟꯒꯅꯨ, ꯗꯤꯌꯥꯕꯣꯜꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯅꯨ. ꯍꯥꯏꯔꯤꯕ ꯗꯤꯌꯥꯕꯣꯜ ꯑꯗꯨꯅ ꯉꯪꯂꯤꯕ ꯅꯣꯡꯁꯥ ꯑꯃꯒꯨꯝꯅ ꯀꯅꯥꯒꯨꯝꯕ ꯊꯥꯖꯕ ꯑꯃꯕꯨ ꯆꯥꯊꯣꯛꯅꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯍꯜꯂꯦꯂꯨꯌꯥ. ꯑꯗꯨꯒ ꯃꯁꯤꯁꯨ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯑꯩꯉꯣꯟꯗ ꯑꯩꯗꯤ ꯏꯁꯣꯔꯒꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯒꯜ ꯇꯧꯖꯕꯅꯤꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯕꯤꯔꯛꯈꯤ, ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯒꯤ, ꯃꯗꯨꯗꯤ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯑꯁꯤ ꯎꯕꯗꯒꯤ ꯅꯧꯅ ꯏꯁꯣꯔꯗ ꯂꯥꯛꯆꯕ, ꯅꯧꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯧꯊꯣꯛꯄꯤꯕ ꯃꯆꯥꯁꯤꯡ ꯀꯌꯥ ꯑꯃ ꯕꯦꯛꯁ꯭ꯂꯥꯏꯠ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯅꯤꯡꯍꯟꯅꯈ꯭ꯔꯦ. ꯀꯔꯤꯒꯤꯅꯣ ꯍꯪꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯕ, ꯍꯥꯟꯅꯗꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯁꯤꯡꯅ ꯍꯥꯠꯇꯣꯔꯛꯄ ꯃꯇꯝ, ꯅꯨꯡꯁꯤ ꯍꯩꯇꯕ ꯃꯇꯝ, ꯌꯨꯝ ꯃꯩ ꯊꯥꯒꯠꯂꯛꯄ ꯃꯇꯝ, ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤ 4 ꯖꯪꯒꯜꯗ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯃꯇꯝꯗ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯋꯥꯠꯂꯛꯄꯒꯤ ꯃꯔꯝꯅ ꯊꯥ 9-10 ꯁꯨꯔꯛꯄꯒꯤ ꯃꯔꯝꯅ ꯖꯪꯒꯜꯗ ꯆꯠꯄ ꯃꯇꯝꯗ ꯎ ꯌꯥꯟꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯁꯤꯡꯅꯥꯡ ꯍꯥꯏꯕ ꯇꯥꯏ, ꯑꯀꯪꯕ ꯁꯤꯡ ꯌꯣꯝꯁꯤꯜꯂꯒ ꯑꯗꯨ ꯌꯣꯜꯂꯒ ꯑꯗꯨꯒꯤ ꯂꯨꯄꯥ 10, 30, 40, 50 ꯐꯪꯕꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯛꯅꯕ ꯍꯣꯠꯅꯖꯕ ꯃꯇꯝꯗ ꯅꯨꯡꯁꯤ ꯍꯩꯇꯅ ꯑꯩꯈꯣꯏꯕꯨ ꯃꯔꯥꯜ ꯑꯃꯠꯇ ꯂꯩꯇꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯨ ꯅꯠꯇꯕꯁꯤꯡ ꯍꯥꯠꯇꯣꯛꯈꯤꯕꯗꯣ, ꯑꯗꯨꯒꯨꯝꯕꯗꯨ ꯎꯔꯛꯄ ꯃꯇꯝꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯛꯄ, ꯌꯤꯁꯨꯅ ꯑꯆꯨꯝꯕ ꯏꯁꯣꯔꯅꯤ, ꯃꯥꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯄꯨꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯌꯥ ꯉꯁꯤ ꯕꯦꯛꯁ꯭ꯂꯥꯏꯠ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ. ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯑꯃꯈꯛ ꯇꯥꯕꯤꯌꯨ. ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯔꯒ ꯃꯤ ꯍꯥꯠꯄ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤ, ꯃꯁꯤ ꯑꯩꯅ ꯁꯦꯝꯃꯤꯕ ꯏꯄꯥꯒꯤ ꯃꯤꯡꯗ ꯚꯤꯗꯤꯑꯣꯁꯤ ꯂꯩꯔꯤꯕ ꯃꯈꯩ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯏꯄꯥꯅ ꯍꯥꯏꯔꯤꯕ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤꯅ ꯑꯗꯣꯝꯕꯨ ꯃꯇꯝ ꯑꯃꯗ ꯑꯀꯣꯟꯕ ꯃꯇꯝꯗ ꯋꯥꯌꯦꯟꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ. ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯑꯗꯣꯝ ꯎꯕꯗꯒꯤ ꯅꯧꯅ ꯏꯁꯣꯔ ꯊꯥꯖꯔꯛꯄꯅ ꯀꯔꯤꯒꯨꯝꯕ ꯕꯦꯛꯁ꯭ꯂꯥꯏꯠ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯗ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯑꯃꯈꯛ ꯂꯩ, ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ. ꯃꯦꯊ꯭ꯌꯨ 18ꯒꯤ ꯚꯔꯁ 6 ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ. ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯊꯥꯖꯕ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯕꯨ ꯈꯨꯗꯤ ꯊꯤꯍꯜꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯉꯛꯇ ꯑꯆꯧꯕ ꯆꯀ꯭ꯔꯤ ꯅꯨꯡ ꯑꯃ ꯌꯥꯟꯁꯤꯜꯂꯒ ꯁꯃꯨꯗ꯭ꯔꯒꯤ ꯑꯔꯨꯕ ꯃꯐꯝꯗ ꯂꯨꯞꯍꯟꯕꯅ ꯃꯍꯥꯛꯀꯤꯗꯃꯛ ꯍꯦꯟꯅ ꯐꯩ. ꯑꯩꯕꯨ ꯊꯥꯖꯕ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯊꯥꯖꯕ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯕꯨ ꯈꯨꯗꯤ ꯊꯤꯍꯜꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯑꯆꯧꯕ ꯆꯀ꯭ꯔꯤ ꯅꯨꯡ ꯑꯃ ꯌꯥꯟꯁꯤꯜꯂꯒ ꯁꯃꯨꯗ꯭ꯔꯒꯤ ꯑꯂꯨꯕ ꯃꯐꯝꯗ ꯂꯪꯊꯕꯅ ꯍꯦꯟꯅ ꯐꯩ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯈꯪꯖꯗꯨꯅ ꯑꯆꯨꯝꯕ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯁꯤꯡꯗ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯅꯨꯡꯁꯤ ꯍꯩꯇꯕꯅ ꯀꯔꯤꯒꯨꯝꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯇꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯈꯨꯗꯤ ꯊꯤꯍꯟꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯕꯥꯏꯕꯜꯅ ꯐꯣꯡꯗꯣꯛꯄꯅꯤ. ꯃꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯧꯅ ꯂꯥꯛꯆꯕ ꯀꯌా ꯑꯃ ꯏꯁꯣꯔꯗꯒꯤ ꯅꯥꯊꯩꯈ꯭ꯔꯦ. ꯅꯨꯡꯁꯤ ꯍꯩꯇꯕ ꯃꯥꯒꯤ ꯃꯌꯥꯝꯕ, ꯃꯕꯨꯡ, ꯑꯗꯨꯒꯗꯤ ꯃꯆꯟ, ꯃꯆꯦ, ꯃꯃꯥ, ꯃꯄꯥ ꯃꯌꯥꯝ ꯑꯃ ꯍꯥꯠꯇꯣꯔꯛꯄꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤꯕ ꯕꯥꯏꯕꯜꯒꯤ ꯚꯔꯁꯁꯦ ꯑꯗꯣꯝꯒꯤꯅꯤ. ꯑꯗꯨꯒ ꯌꯦꯡꯕꯤꯌꯨꯕ, ꯑꯁꯣꯝꯗꯅ ꯑꯗꯣꯝꯅꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯔꯒ ꯃꯤ ꯍꯥꯠꯂꯤ, ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯗꯤ ꯀꯧꯔꯤ. ꯃꯦꯊ꯭ꯌꯨꯒꯤ 11ꯒꯤ 28, 29 ꯑꯃꯁꯨꯡ 30ꯗ ꯖꯤꯁꯨꯅ ꯀꯃꯥꯏꯅ ꯀꯧꯏ? ꯆꯣꯛꯊꯔꯕ ꯑꯃꯁꯨꯡ ꯄꯣꯠꯂꯨꯝ ꯄꯨꯕ ꯁꯥ ꯑꯩꯉꯣꯟꯗ ꯂꯥꯛꯎ, ꯑꯩꯅ ꯅꯈꯣꯏꯕꯨ ꯄꯣꯊꯥꯍꯟꯕꯤꯒꯅꯤ. ꯖꯤꯁꯨꯅ ꯀꯧꯕꯅꯤꯀꯣ ꯁꯦ. ꯑꯗꯣꯝꯅ ꯇꯥꯟꯊꯣꯛꯄ, ꯑꯗꯣꯝꯅ ꯍꯥꯠꯇꯣꯛꯄ, ꯑꯗꯨꯕꯨ ꯀꯧꯔꯤꯕꯁꯦ ꯇꯥꯏꯕꯪꯄꯥꯟꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯇ ꯀꯧꯕꯅꯤ. ꯖꯤꯁꯨꯗꯤ ꯅꯈꯣꯏꯒꯤ ꯅꯠꯇꯦ. ꯀ꯭ꯔꯣꯁ ꯄꯥꯏꯔꯒ ꯆꯦꯜꯂꯒ ꯑꯗꯣ ꯖꯤꯁꯨꯒꯤ ꯑꯆꯨꯝꯕꯅꯦꯅ ꯈꯟꯕ꯭ꯔꯥ? ꯖꯤꯁꯨꯅ ꯍꯔꯥꯎꯔꯝꯒꯗ꯭ꯔꯥ? ꯍꯥꯏꯔꯤꯕ ꯖꯤꯁꯨꯒꯤ ꯀ꯭ꯔꯣꯁ, ꯄꯕꯤꯇ꯭ꯔ ꯍꯣꯂꯤ ꯑꯣꯏꯕ ꯍꯥꯏꯔꯤꯕ ꯀ꯭ꯔꯣꯁꯇꯣ ꯑꯗꯨ ꯂꯝ ꯈꯨꯞꯆꯟꯅꯕꯒꯤ, ꯑꯩꯒꯤ ꯕꯥꯎꯟꯗꯔꯤ ꯇꯥꯟꯅꯕꯒꯤ ꯅꯠꯇꯦ. ꯑꯗꯣꯝꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ. ꯑꯩꯅ ꯑꯗꯣꯝ ꯀꯅꯥꯝꯅꯁꯨ ꯋꯥꯌꯦꯟꯕ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯋꯥꯌꯦꯟꯒꯅꯤ. ꯃꯍꯥꯛꯇꯤ ꯑꯩꯒꯤꯁꯨꯅꯤ, ꯑꯗꯨꯒ ꯊꯥꯖꯕ ꯅꯍꯥꯛꯀꯤꯁꯨꯅꯤ. ꯃꯍꯥꯛ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ. ꯙꯔꯃꯒꯨꯝꯅ ꯉꯥꯛꯄꯒꯤ ꯃꯔꯝꯅ ꯅꯈꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟꯗ ꯂꯥꯟ ꯇꯧꯏ ꯍꯥꯏꯗꯨꯅ. ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯀꯔꯤ ꯀꯧꯏ? ꯆꯣꯛꯊꯔꯕ ꯑꯃꯁꯨꯡ ꯄꯣꯠꯂꯨꯝ ꯄꯨꯕ ꯁꯥ ꯑꯩꯉꯣꯟꯗ ꯂꯥꯛꯎ, ꯑꯩꯅ ꯅꯈꯣꯏꯕꯨ ꯄꯣꯊꯥꯍꯟꯕꯤꯒꯅꯤ. ꯑꯩꯒꯤ ꯄꯣꯠꯄꯨ ꯅꯊꯛꯇ ꯊꯣꯡꯒꯠꯂꯨ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗꯒꯤ ꯇꯝꯖꯧ, ꯃꯔꯝꯗꯤ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯇꯞꯄꯤ ꯑꯃꯁꯨꯡ ꯊꯃꯣꯏꯗ ꯅꯣꯜꯂꯨꯏ. ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯊꯋꯥꯏꯒꯤꯗꯃꯛ ꯄꯣꯊꯥꯕ ꯐꯪꯒꯅꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯣꯠꯄꯨꯗꯤ ꯂꯥꯏ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯣꯠꯂꯨꯝꯗꯤ ꯌꯥꯡꯉꯦ. ꯑꯁꯨꯝꯅ ꯆꯣꯛꯊꯔꯕ ꯑꯃꯁꯨꯡ ꯄꯣꯠꯂꯨꯝ ꯄꯨꯕ ꯁꯥ ꯑꯩꯉꯣꯟꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯖꯤꯁꯨꯅꯗꯤ ꯀꯧꯕꯤꯔꯤ, ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ. ꯑꯗꯨꯕꯨ ꯑꯗꯣꯝꯅꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯌꯥ ꯑꯃ ꯕꯦꯛꯁ꯭ꯂꯥꯏꯠ ꯑꯣꯏꯍꯟꯈ꯭ರೆ. ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯖꯕ ꯀꯌꯥ ꯑꯃꯁꯨ ꯑꯗꯣꯝꯅ ꯍꯥꯠꯈ꯭ꯔꯦ. ꯑꯗꯣꯝꯒꯤ ꯗꯟꯗꯤ ꯍꯧꯖꯤꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯛꯇꯅ ꯄꯤꯔꯛꯀꯅꯤ. ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯕꯁꯤꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯃꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯃꯤꯟꯁ ꯀꯃꯦꯟꯇ ꯂꯥꯛꯄꯅꯤꯀꯣ. ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯉꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯥꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯤ ꯍꯥꯠꯂꯛꯄꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏꯔꯛꯄ ꯑꯗꯨꯝ ꯌꯥꯎꯋꯦꯕ. ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ,
ꯑꯩꯈꯣꯏꯅ ꯉꯥꯛꯄꯤꯕ ꯉꯝꯃꯛꯇ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯑꯃ ꯌꯥꯎꯏ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯑꯩꯅ ꯑꯃꯃꯝꯇ ꯂꯧꯈꯠꯆꯕꯅꯤ ꯌꯦꯡꯕꯤꯌꯨ ꯑꯗꯣꯝ ꯕꯥꯏꯕꯜ ꯐꯖꯅ ꯄꯥꯗꯕ ꯇꯥꯔꯒꯗꯤ ꯄꯥꯕꯤꯌꯨ ꯑꯗꯨꯒ ꯐꯝ ꯄꯥꯏꯕꯤꯔꯤꯕ ꯃꯤ ꯍꯥꯠꯂꯒ ꯍꯥꯠꯄ ꯌꯥꯏ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯄꯥꯁꯇꯔꯁꯤꯡ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯑꯀꯟ ꯑꯊꯧꯁꯤꯡ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯇꯥꯛꯄꯤꯌꯨ ꯂꯥꯟꯒꯤ ꯋꯥꯍꯩ ꯍꯧꯈ꯭ꯔꯕ ꯋꯥꯍꯩ ꯇꯥꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯁꯤꯗ ꯀꯔꯤ ꯍꯥꯏꯔꯤ ꯌꯦꯡꯕꯤꯌꯨ ꯃꯦꯊ꯭ꯌꯨ 18ꯒꯤ 21-22 ꯁꯤꯗ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯄꯤꯇꯔꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯈꯤ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅ ꯑꯩꯒꯤ ꯏꯊꯛꯇ ꯄꯥꯞ ꯇꯧꯔꯕꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯌꯥꯔꯛ ꯍꯟꯅ ꯉꯥꯛꯄꯤꯒꯗꯒꯦ ꯍꯥꯏꯅ ꯄꯤꯇꯔꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯍꯪꯉꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯍꯥꯛꯄꯨ 3 ꯐꯥꯎꯕ ꯉꯥꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ 3 ꯐꯥꯎꯕ ꯉꯥꯛꯄꯤꯒꯗ꯭ꯔꯥ ꯃꯁꯤ ꯑꯂꯤꯕ ꯋꯥꯂꯦꯞꯅꯕꯗ ꯌꯥꯎꯋꯦꯕ 3 ꯍꯥꯏꯗꯨꯅ 3 фауꯕ ꯉꯥꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯤꯇꯔꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯑꯩꯅ ꯅꯉꯣꯟꯗ 3 ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ 3 ꯑꯗꯨ 60 ꯍꯥꯏꯕꯅꯤ ꯑꯩꯅ ꯅꯉꯣꯟꯗ 3 ꯍꯥꯏꯕ ꯅꯠꯇꯦ ꯌꯦꯡꯕꯤꯌꯨꯀꯣ ꯅꯣꯡꯃꯗ ꯃꯤ ꯑꯃꯅ ꯂꯥꯜꯂꯛꯄ ꯃꯇꯝꯗ ꯄꯤꯇꯔꯅ ꯍꯥꯏꯔꯤꯁꯦ 3 ꯐꯥꯎꯕ ꯉꯥꯛꯀꯗ꯭ꯔꯥ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯅꯉꯣꯟꯗ 3 ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯣ 70 times kayano 70 times 3 kayano mayam 490 times nongmada ngakpiu hairiba miyoibagidamaktani haiduna siduna phumduna hingatpa jisuna mi hatlu aina haigadra adongi wakhalda kari khalli aduga lanina mi hatpa yai yam samdra lan karamna horakhilan ase mi puna mangaloi khangnarabani adugi manungduga ai changningde aina jisu ning taragadi aigi thabaksu afaba thabak tawba tai aina achumba mapuni haina khanjaba taragadi aikhoi ngasi maitai singi maraktagi aduga atop singna pukning hongduna jisu da laksabadi aikhoi ipa ipu hindu dharma da leire aigi khangamde adubu jisu da lakpadi aigi iral sing mayam ama hana tawramba fattaba sing thadok chaduna ngasidi hingjari baneba asini nauna pokpa haibase nauna pokpa haido karino haiduna akhoi adom amutang hangbiu ai adomda saujaba nachade adomda aina saupagi aigi ithau su tade mai haksu leite adubu jisu kristna adomgi tawriba thabak sing yengduna adombu waenga tawre aduga aina phongdoksabadi aduna khoibu yengduna nauna ishorda lakchaba sing ninghan nakhre mase kwaidagi tamthibaduni hainasu ai phongdoksage ngasi aina haijaribase adomna yengbiu matamda adom tumba matamda mamit usallaga tumbiu jisu kristna adomda kari ngangami haiduna yengbiu adubu jisu krista kanano haibudu khangaga yengbiu jisu krista gi phajakraba kalvari gi cross ta yankhibagi maramna cross to aikoina church ta thamnaribani khuramnaribani thamoida thamjaribani haiba church to pairaga koichen chenabagi natte haiba church to aina aigi lamni haina yungsallaga aduga gi kanagumbana laaga church cross to thugairagadi akhoi lamni thugairagadi aduga su video semaga thanabagi damakta adugumbagi fattaba wakhal si christian da oibi laibe yade maramdi jisu fattaba wakhal khankide jisun leiringai matamda anaba fahalami mamitangba uhalami makhong tekpa chalalami leprosi naraba nupina jisugi fiji khaktang paibada fai numit marini siraba namthiraba lazarus hingalhalami hinghanbase magi thabakni hatokpa nate praise the lord aduga mayam aina phongdoksaribasi aise christian yaramdaba misakni mayam aina sumamangda kya haijagre christian yaramdaba pastor da phuramba hingda sangaga adugumba mini adubu jisuna ibu nungsibana kanbiki haiba pastor do aina phuriba pastor do mamai pomiba kaiba pastor na aigi thakta phurakpagi mahutta case torakpagi mahutta aigi yummai tharakpagi mahutta mahakna aigi damakta mamittagi mapi taraga haijaki jisu nahaka tebang panbada lakpadi kanbiba lakpani pap kokpiba lakpani maikhoi bu kanbiu maikhoi khangjadaduna tawbani haina hairiba wahaidu lakpa matamda aigi thamoida jisu nahakti kanano aphabani haina khanba hokibani haiba pastor dugi maming rupia nga haina kawi mak mizoram dagini marakta su christiani haibagi marakta hanadagi oire haibagi marakta su aphaba christian yawi mayam amu yawi adubu aphaba yawraga phattaba uba matamda fattabado phatti haiduna su haibigadabani maramdi mahakna chatlibado mana tawribado mana di chummi haina tawi adubu magi tawribado thabaktuna mabu norok lomda hell lomda puthariba aina mi halaga jisu krista lakpa matamda jisu aina mi manga hatkre haiga jisu krista na nokadraba lan hairaga lan se karamna horakhiba lan noba mairik tagi maijaubi horakhiba natra mairik to karamna hokibano aikoina loi khangnei christian ni hairaga aina yadaba thabak tawba khoi loina khangnei dana
yengbiu aduga aina Jesu Kristna laaba matung amasung akhoi gi aran khubam se mahang na cross ta pangting ba shiba phumba amasung hingat padagi ne akhoi gi aran khubam mox salvation lai base aduna Jesu na laaba matung da kanbi mapun laaba matung da mahang na phongdok ba kanbi bagi wai haidok chaba matam da akhoi gi mi hat pa yae na Christian hanagi Christian oiba kharana comment lak paduga aduga ne ina phongdok sari base aduga mekhoi na hairaki na hak Old Testament power ai mayam da Old Testament gi achumba haidok sarage Old Testament dani 10 commandments wayan yathang tara haibi yathang se ngak thaba matana amapak soibada norok ta chakani haibani helda haibi yathang adu karino haibi yathang adu gi manungda adom na tawriba singdo yawbra yawdabra adom ning singbiu ai pathok sarage munna tabiu 10 commandment haiba commandment asi ishor na Moses ta pirakpa matamda Moses ki maithong se haiba mangal dugi 10 commandment aduna adug yamna langammi haiba matamda yengba ngamna khiponte haiba 10 commandment adu karino adomna Old Testament pau ka hairido haiba commandment se adom ngakpa ngamaba ngamdriba ai adomna ngamdi haiba taragadi Jesu na cross ta shikibado haiba ngamdaba sing papi sing mi bese soli khanbagi maramna mahakna shibani maram aduna aibu adombu Jesu Kristo na shiduna phumduna hingat padagi lakba kanbibo iba taragadi adomna mi bu ngakpi ngamgadori bani tare laknate adom khangbiu 70 times pathok serage yamna pangal leba yamna commandment ni mayam se hiwayani yathangni shordagi ai pathok serage ahan ba khongsan badagi ni pathok segadori basi khongsan ba pandup kungi pada ai mayam da 10 commandment se oina pathok serage ahan ba commandment kaino ai gi mang da nahaki atopa lai sing leiro dobani ani suba commandment na nahakna nasagi damak ahakpa murti amata saroi dobani natraga atia thakta leiba natraga malem lekha da leiba natraga malem makhagi ising manung da leiba karigumba amagi mawong manba amata saroi dobani nahak na mekhoida nakok nontharoi dobani amasung mekhoi bu thawal tawroi dobani maramdi nahakki ishor Jehova aidi khaman chawba ishorni mapa singi ayon aran gi maramna aibu yengthiba mekhoi gi ahum suba amasung mari suba miron da chairak pi adubu aibu nungsiba amasung aigi yathang singakpa mekhoi lising da nungsi thaujan utpi aduga commandment yathang ahum subana nahakna nahaki ishor Jehova gi ming arembada palloi dobani maramdi mahakki ming arembada panba mahak adubu Jehova na mara leitabani haina lauroi aduga mari suba commandment na mari suba yathang na pothaba numit adu sengna thamnaba ningsingu numit taruk ni nahakna thabak sugadabani amasung nahakki thabak pomnamak tawgadabani adubu taret ni suba numit asi nahaki ishor Jehova gi pothaba numit ni nahaki nachanipa nahaki nachanupi nahaki minai nupa nahaki minai nupi nahaki sasan nahaki thongjau manungda leiba lamlanba mina numit aduda kariguma thabak amata tawroi dobani maramdi Jehova na numit tarukni gi manungda atia amasung malem samadru amasung madugi manungda leiriba pomnamak sembiraga taret ni suba numita pothaki maram aduna Jehova na pothaba numit adu bol pibiki amasung madubu senghanbiki aduga manga suba commandment da nahaki ishor Jehova na nangonda pibiraba leibak aduda punsi nungsang na leinaba nahaki nama napabu ikai khumno aduga taruk suba commandment na sumai lere nahakna mi hatloi dobani aduga taret suba commandment na nahakna mitu miwa lanaroi dobani aduga nipan subadana nahakna huraloi dobani aduga mapan subadana nahakna nahaki yumlon nabagi mathakta aranba sakhi piroi dobani aduga tara suba commandment na nahakna nahaki yumlon nabagi mayum karam loi dobani nahakna nahaki yumlon nabagi nupibu natraga mahaki minai nipabu natraga minai nupibu natraga salababu natraga mahaki lolabu natraga nahaki yumlon nabagi karigumba pot amata karam loi dobani haiba se 10 commandment ni aliba Old Testament pau kaina hairak pesingdo nikhoi yengbiu se asik haiba commandment sing ase nikhoi ngakhrabra haiba sida mi haloi dobani haiduna ase tawdaba taragadi hell da tani khamnung lebak da tani hain haibiri haiba mi haloi dobani hairaga mi halaga mi hatpa yai Christian oiraga haibiri se karigino asida mi halu hain haibro nahakna mi haloi dobani taruk suba commandment ta haribani nahakna mi haloi dobani aduga tara suba commandment ta haribase nahakna nahaki yumlon nabagi mayum karam loi dobani nahakna nahaki yumlon nabagi nupibu natraga minai nupabu minai nupibu natraga salababu mahaki lolabu natraga mahaki yumlon nabagi karigumba amatta karam loi dobani hai adubu ngasidi kari ui cross pairaga jungchanba
ꯑꯩꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯀ꯭ꯔꯣꯁ ꯄꯥꯏꯔꯒ ꯌꯨꯡꯁꯤꯟꯕ ꯃꯤꯒꯤ ꯂꯝ ꯀꯔꯥꯝꯒꯅꯨ ꯍꯥꯏꯕꯁꯨ ꯀꯔꯥꯝꯃꯦ ꯑꯩ ꯂꯝ ꯀꯔꯝꯕꯅꯣ ꯑꯩ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯁꯤꯗꯤ ꯑꯩꯈꯣꯏ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯃꯩꯇꯩ ꯅꯥꯒꯥ ꯀꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯃꯐꯝꯅꯤ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝ ꯇꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯄꯔꯦꯠ ꯇꯥꯅꯕꯒꯤꯗꯃꯛꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯈꯣꯏꯒꯤ ꯅꯠꯇꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯅꯈꯣꯏ ꯈꯛꯇꯒꯤ ꯅꯠꯇꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯅ ꯈꯪꯖꯔꯛꯄꯗꯤ ꯅꯈꯣꯏꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯤ ꯑꯩ ꯈꯪꯉꯤ ꯍꯥꯏꯕꯗꯤ ꯕꯥꯏꯕꯜ ꯄꯥꯕꯒꯤ ꯅꯠꯇꯦ ꯖꯤꯁꯨꯒꯤ ꯅꯨꯡꯁꯤꯕ ꯈꯪꯉꯤ ꯍꯥꯏꯖꯕꯅꯤ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯒꯤ ꯏꯄꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯑꯣꯏꯔꯒ ꯅꯧꯅ ꯄꯣꯛꯇꯕ ꯇꯥꯔꯒꯗꯤ ꯃꯗꯨꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯔꯒ ꯃꯤ ꯍꯥꯠꯂꯤꯕ ꯁꯥ ꯅꯨꯃꯤꯠ ꯎꯁꯜꯂꯒ ꯏꯁꯣꯔꯗ ꯀꯧꯕꯤꯌꯨ ꯈꯨꯔꯝꯕꯤꯌꯨ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯅꯣꯔꯣꯛꯇ ꯃꯤꯍꯥꯠꯄꯁꯤꯡ ꯅꯨꯡꯁꯤ ꯍꯩꯇꯕ ꯀꯣꯛꯄꯤ ꯍꯩꯇꯕꯁꯤꯡꯕꯨ ꯏꯁꯣꯔꯅ ꯂꯪꯊꯒꯅꯤ ꯑꯗꯨꯒꯅꯈꯣꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯏ ꯃꯩꯇꯩꯁꯤꯡꯗꯗꯤ ꯍꯥꯏꯗꯦ ꯃꯩꯇꯩꯁꯤꯡꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯈꯪꯗꯦ ꯃꯩꯇꯩꯁꯤꯡꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯃꯈꯣꯏꯗꯤ ꯏꯁꯣꯔꯅ ꯁꯣꯛꯄꯤꯔꯛꯄ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯖꯔꯛꯄ ꯉꯥꯛꯇꯅꯤ ꯑꯣꯖꯥ ꯖꯣꯁꯦꯐꯀꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯗꯨꯝ ꯄꯥꯕꯤꯌꯨ ꯇꯥꯕꯤꯌꯨ ꯑꯣꯖꯥ ꯖꯣꯁꯦꯐꯀꯤ ꯇꯦꯁꯇꯤꯃꯣꯅꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯆꯦꯅꯦꯜꯗ ꯑꯩ ꯀꯔꯝꯅ ꯖꯤꯁꯨ ꯈꯪꯉꯛꯈꯤ ꯌꯦꯡꯕꯤꯌꯨ ꯃꯟꯗꯥꯀꯤꯅꯤ ꯏꯆꯦ ꯁꯤꯁꯇꯔ ꯃꯟꯗꯥꯀꯤꯅꯤ ꯀꯔꯝꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯛꯈꯤ ꯏꯁꯣꯔꯅ ꯀꯧꯊꯣꯛꯄꯤꯔꯛꯄꯗꯒꯤ ꯑꯣꯏꯖꯔꯛꯄꯅꯤ ꯊꯥꯒꯠꯆꯔꯤ ꯃꯁꯤ ꯑꯩ ꯊꯝꯖꯒꯦ ꯃꯌꯥꯝ ꯑꯩ ꯃꯊꯪꯗꯁꯨ ꯈꯔꯅꯤꯁꯤꯗ ꯑꯃꯨꯛ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯑꯩ ꯐꯣꯡꯗꯣꯛꯆꯔꯛꯀꯅꯤ ꯑꯗꯨꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯑꯩꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯗꯤ ꯖꯤꯁꯨꯒꯤ ꯑꯆꯨꯝꯕꯗꯨꯈꯛ ꯑꯩ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯌꯦꯡꯉꯒ ꯀꯅꯥꯒꯨꯝꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯇꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯔꯥꯜ ꯑꯃ ꯂꯩ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯅ ꯈꯟꯕ ꯇꯥꯏ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯔꯥꯜꯗꯣ ꯑꯩꯅ ꯈꯪꯖꯗꯨꯅ ꯑꯩꯒꯤ ꯏꯔꯥꯜꯗꯒꯤ ꯑꯩꯒꯤ ꯐꯠꯇꯕꯗꯒꯤ ꯑꯩꯅ ꯑꯐꯕꯗ ꯂꯥꯛꯆꯕ ꯇꯥꯏ ꯑꯩꯅ ꯍꯣꯠꯅꯔꯒ ꯉꯝꯃꯣꯏ ꯏꯁꯣꯔꯕꯨ ꯀꯧꯖꯕ ꯇꯥꯏ ꯍꯥꯏꯔꯤꯕ ꯏꯁꯣꯔꯗꯤ ꯑꯀꯟ ꯑꯔꯤ ꯁꯤꯛꯅꯔꯒ ꯃꯍꯥꯛ ꯐꯪꯉꯣꯏ ꯅꯨꯡꯁꯤꯕꯅ ꯐꯪꯒꯅꯤ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯉꯁꯤ ꯑꯗꯣꯝꯅ ꯇꯥꯕꯤꯕ ꯇꯥꯔꯒꯗꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯄꯥꯎ ꯑꯁꯦ ꯑꯗꯣꯝ ꯅꯤꯡꯁꯤꯡꯉꯒ ꯇꯨꯝꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯒꯤ ꯃꯪꯂꯥꯟꯗ ꯊꯣꯛꯄꯤꯔꯛꯀꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯍꯟꯕꯤꯔꯤ ꯑꯗꯨꯒ ꯑꯗꯣꯝ ꯀꯃꯦꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯤ ꯍꯥꯠꯂꯨ ꯍꯥꯏꯕ꯭ꯔꯥ ꯃꯤ ꯀꯟꯕꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯊꯥꯒꯠꯆꯔꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯄꯨꯝꯅꯃꯛꯀꯤ ꯏꯁꯣꯔꯅꯤ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨꯅꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯏꯪꯊꯕ ꯄꯨꯕꯤꯔꯛꯄ ꯑꯣꯏꯁꯅꯨ ꯂꯣꯡ ꯂꯤꯐ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯑꯩꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯕꯗꯤ ꯏꯪꯊꯕ ꯄꯨꯕꯤꯔꯛꯁꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯏꯪꯊꯕꯁꯦ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯟꯁꯦ ꯍꯦꯟꯖꯟꯈꯤꯕꯒꯤ ꯃꯔꯝꯅ ꯏꯪꯊꯕ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯏꯪꯊꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯒꯁꯨ ꯏꯪꯊꯕ ꯌꯥꯅꯔꯛꯇꯕꯒꯤ ꯃꯑꯣꯡ ꯍꯥꯏꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯖꯕꯗꯤ ꯑꯩꯅ ꯈꯨꯔꯨꯝꯖꯕꯗꯤ ꯏꯁꯣꯔ ꯂꯩꯁꯦꯝꯕꯤꯌꯨ ꯃꯄꯨ ꯏꯄꯥ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯐꯝ ꯄꯥꯏꯕꯤꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯗ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯄꯤꯅꯕꯤꯗꯨꯅ ꯃꯈꯣꯏꯅ ꯂꯧꯔꯛꯀꯗꯧꯕ ꯗꯤꯁꯤꯁꯟꯗ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯃꯤꯁꯤꯡꯅ ꯏꯪꯊꯅ ꯂꯩꯅꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯗꯤꯁꯤꯁꯟ ꯑꯗꯣ ꯂꯧꯕ ꯌꯥꯅꯕꯒꯤ ꯏꯄꯥꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯕꯒꯤ ꯄ꯭ꯔꯥꯊꯅꯥꯁꯦ ꯑꯩꯅ ꯇꯧꯖꯔꯤꯕꯅꯤ ꯍꯜꯂꯦꯂꯨꯌꯥ ꯇꯥꯈ꯭ꯔꯕꯁꯤꯡ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯖꯤꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯄꯨꯅꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯑꯩꯕꯨ ꯀꯟꯕꯤꯔꯛꯈꯤ ꯊꯧꯖꯥꯜꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯕు ꯀꯟꯕꯤꯔꯦ ꯃꯁꯤ ꯑꯩꯈꯣꯏꯗꯒꯤ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜꯅꯤ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯑꯣꯜ ꯑꯃꯦꯟ